ngasi numida waram phongkiba tongan tongan ba manipuri sifung singdagi maroibi I pausing myamna thamjagi harmada national highway ani da blockade tawriba loop asi state asida maming Amukta Tadri media na su pau phongdringai da asiguma loop asigi mari makhong kupna thigat piu chief minister National Highway 102 Impal Dimapur lambi amani National Highway 37 Impal Jiribam lambi ani makta ngasi hing nongyai digi economic blockade kawriba all Manipur tribals developments grievances forum AMTDGF harib loop asi state asida maming amuk phawba tarakidri asigumba loop ki paw amu media na phongdringai da makhoi gi mari makhom kupna thidok piu haina Manipur gi chief minister N Birena appeal tarakli hiramasi gi matang da Chief Minister N Birena social media ra phongdokpagi matung inadi National Highway the economic blockade chathaba haibasi anti-national oiba thawong ni haina leba sigi apex court ama oidiba Supreme Court of India na lokthokpa laikhrabani Imphal the head office oina lai haidiba AMTDGF as state asida maming amukta phawa tarakidri asigumba loop amana thadorakpa khaksinba pawksing phongdringai de media na makhoige mari makhok mayek singna thigatpa mathautai Mahatma Gandhi National Rural Employment Guarantee Act MGNREGA da tribal money natragana general money haiba category amata leite haina Chief Minister N Birena phongdoki amaramda MGNREGA gi fund gi lupa crore satret lakh yang ke taruki senpam lana sejna ke balite mathong maram khangdaba TDGF na thamnak libu wapam si yumpam yaudabani haina Rural Developments and Panchayati Raj Department gi Deputy Secretary La Rolbul Phimate na thadorakpa sirol amana haidi siol asin hai tungan ba social media platform sing da lengana travel miyam gi damak thadarakpa lupa crore 7 lakh yang kai taruki MGNREGA gi senpam lana sijina kre haina AMTGF na phongdorak libu wapam si yumpam yaude MGNREGA gi phanasi travel miyam khakinati phanasi gi Manipur gi district taraga trukta lairiba register tawraba job card pairib singini state asigi district taraga truki dama MGNREGA gi lupa crore 7 lakh yang kai taruki senpam state lengang na phangki masigi manung lupa crore samana singa masum tam ani gi khena balaitana district taraga trukta yenthoki makhatana lupa crore samaga lakh yang kai gi ehen senpam su athubu matamna thadorak lagani loinana lemhauriba atai senpam singa dusu thadokna bokhonari hainasu sirolo duna makhatarakli atopa pawamana mo National Highway ani da maram zadana Banth Toubasing NSA gi makhara phajinna ba minister na khankhre ngase hing nongyai digi hauna National Highway ani makta matam kaktana ban kauriba all Manipur tribals developments grievances forum AMTDGF asi mathong maram amadi mari makong khangdaba sukai leitaba forum amani maduna forum masina National Highway sida ban tarak matamna mari leinaba forum gi members sing police na phajinduna National Security Act NSA gi makhara detain tawduna thamna ba minister N Birena Manipur police gi makok thongma singda khangankhre hiram siga mari leina minister na paukse sida phongdoropagi matung inadi all Manipur tribals developments grievances forum AMTDGF haribasi mari makhong khangdaba forum amani asiguma forum asina thadorakpa press release ama bulamdam asida lairiba print and electronic media gi asoba thaudang lauriba singna AMTDGF harib forum asi asengba asumbara haibadu manungkhona thidoktuna makhoi gi aran paw du phong bai besino aiti matungda asigumba thaudo asi amukhana thoktuna bulamdam asigi print and electronic media gi thau puriba singna hona biyo aiki Se minister na makata na phungdorokgi matung ina di maram zadana mathong maram khangdaba AMTDGF na National Highway ani da ban kawgi khongjang sangsilak pasing NSA gi makata phajinduna detain tawna Manipur police gi makok thongmu singna khankhre Manipur gi tungan basing gi organization kya su AMTDGF hairi bisi masa khangde makoina National Highway ani da matam kaktana ban kawri bisi sagaloi haina Senapati district ki Apex Civil Society amoiriba Naga People's Organization NPO Senapati district economic blockade chathabagi wafam su sugya yaro haina phungdok palekhrabne haki Nakalamarumda Khopum Area Village Authority Council gi chairman Athon Riamai Nungba Area Village Authority Association gi chairman Gaifun Kamai Khopum Village Authority gi chairman Luduwan Thokpo Kamai Kaifundai Village Authority gi chairman Nampui Pau Gangmai amadi Longmai Village ki chief cape Khaidilung nasu
TDGF National Highway Ani da kauriba matam kakta economic blockade asi saugaloi hainasu khuyek piduna press thadorakpa sirol manasu khangalakli atopa pawamana BJP ki lenga as banamadi blockade ki mayukta lebe lenga ne blockade ki khongjang khudak hando Minister Kasim Basum All Manipur Tribal Development Grievances Forum na MZNREGS ki pithoktan leribe senpam pithokna bagi dam National Highway Ani da blockade tawgun habisi miyang bi yengna hando pithok tribe senpam sing pithokna bo khonari nampu da blockade tawrabadi lo laidi haina Transport Minister Kasim Basum na phongdokre Wafam asing sanjen thongda liba Minister ki office ta Home Department yauna mari lena department singi official kya ga meeting taraba matungna pangthokpa pawmi singi unaba mada Minister Kasim Basum na pawmi singa phongdokhibani Minister na pawmi singa makhatana hai BJP na lusingbu lenga as lakpri state asigi law and order ki phibam phagatuna banamadi blockade ki wakhalon mangkhrabani tanphamasida blockade tawgani hai bisi lebak thibani Talib demand sing pangana bohonari adubu apamba amagidama Manipur miyambu wahanbadi yaroi pithoktana laidiba MZNREGS ki senpam kharasu finance department gi thaduraktuna treasury da lairabani loinana lemhoriba dusu financial year gi mamangna pithokani palibelenga si banamadi blockade ki mek leblenga ni sangai festival gi matam nakshilagla sida blockade tawgani haibisina festival sibu saruk yaba lakadaba kayada nungaitabu wakhalon khalale Malem gi thakta maming leraba festival asigi masak thiangumsi kariguma nampuda blockade tawrabadi lo laidi lo gi lokhatpam thokpa thabak lokhatkani transporter union singna su hana gomna pot pobiu police na section na ngak seli loinana blockade tawriba singna su khongjang handok pi waiki amaromna thajabi aba pawma gi matungina hiramasi gi mari leinana miyoi taru police na detain tawre haba tari hensu pawsna phungdorakli Amarumdana Yarad Pat Alakol gi Lomi Singi Awab Lengan Ubiraga Lam Hector Amada Lupa Lak Amagi Compensation PBU Dr. Bizu Krishna Imphalis ki manungsan ma Yaral Pat ki Lokom Sing Law Lokpamatam Yoraglabasu Law Amata Satabana Lomi Sing Kamting na Wanari Lomi Sing na Tingnari Awabasi Manipulangana Ubiraga Lam Hector Amada Lupa Lak Amagi Compensation PBU Haina Lomi Lup Lomi Simi Apun Balup Lauk Salamadi Manipur Farmers Joint Action Committee ki Mutsilaga All India Kisan Sabha AIKS ki General Secretary Dr. Bizu Krishnan Fundurakli Wapam si kunung mamangda lay umang lay kan malup ukal gi office pangtok papawgi mi pamamada Dr. Bizu Krishna na phongdokhibani Manipur Farmers Joint Action Committee gi mute singna ngasi ayu Yaral Pat ki lopam sing yengsiluraba matungda pangtok papawgi mi pamaduda AIKS ki General Secretary Dr. Bizu Krishna na pawmi sing hai Yaral Pat lay riba lam hector sani gi yangkai pak sawba lokol asida lay riba Lopam sing asi ising ningthina phangdabadagi law amata panna ngamdabadagi lawmi sing wabana kamthingle Lopam sing asi na ningthina law panma yaramlabadi hector amada phauton 2.8 puthui lawmi sing law ubada hector amada sanglib sen phamna sarona lupa lising ni purom naki manghai nakalamaromda center na leblak pa minimum support price na quintal amada lupa lising ani ga sumnagi ni funi adu lawmi sing na puthok liba phawsing asi lengana lauksin bidabana lawmi sing na quintal amada lupa lising ani ga sahung dagi lising ani ga samni phawba yolabasu lising ni phu yawna phangmangamde maram madra lawmi sing na sauna amang boy asigumba phiba masina lawmi sing law uba ngamdabagi phibamda lakli yaral patal riba Lopam singasi idil turel ga naknarabasu lenga na labuk singasida ising marangkai na phanganana bathabuk thoram amata pekatribasi angakpa phawi kariguma lenga na law singbuda pungning changsindrabadi lopam sing loina mangkiduna food security da akanna sapu ama soidana piragani wapam si lenga na yamna lumna lobatangai fade saiki Makasa tharakpoina atopa pawmana mitai meitai ni ST list sanbigi matangna lenga sina namsinduna madi na thairaga thambigi wapam leite Minister Biswajit Tungi mirolda kana haugadaba lambi ama semdanaba semlamba haibisi afaba kongthangni lamdamasigi oiba afaba thaba khudingmakta chapsana lepani Schedule Tribe Demand Committee Manipur mitai meitai bu Schedule Tribe lista salhanabagi matangna lenga asina namsinduna natragana na thairaga thambagi wapam leite haina Agriculture Minister T.S. Biswajana phungdokre wapam singasi Schedule Tribe Demand Committee Manipur ASTDCM na mitai meitai furup ki Schedule Tribe ki lista salanabagi matana Manipur lengana recommendation tawbiyu haina Minister Biswajita memorandum pisinba matamda minister na phungdokibani ASTDCM ga satminari batongan buluk ki mute sing yauna ngasi sanjen thong office colony da leba Minister Biswajit ki official quarter da unabadu na mahangna makhatana phungdokibadi Mitai meitai asi Schedule Tribe ki list sanabagi matana cabinet mi phamna puthoktu na khanaba lekre
dabi asigi matangda leba asigi prime minister amasung union home minister gi thakta state asigi minister na pukhatuna takna basu lekre mitai maitai si matam kuina general category da lairakpa maramna schedule tribe ki lista salhanana center takna ba hai bisu araiba nati hiramsigi matangna center gi maikai digi su kariguma khara yengsin mi gi apama soden leirakani adumainama WSC center gi losing busingna khangdaba nati maram su saraba madi WSC na asuma maikai da salabadi lamdam sida inner line permit satna halakpagum soidana mitai maitai su schedule tribe ki lista yawhalakani haibigi thajbalai Isterasi gi furup kya na khundab maramna furup amana tanba dabi atopa furup amatada soktana busu yengdaba yade ki minister na makata na phungdo khibidi aduma pu dabi aduna achuma maike de satuna maram saba oiragadi madugi lambi ama soidana lakani kanagomba furup amana dabi ama talakpa matamda madubu ingna sikna amadi leba wathok oidaba mongda warishin purak pa haibisi center amasum state asigi lairiba BJP no lusingbu lenga asigi thaudang na henus minister Biswajit na phungdoki atopa paw amunamo Yaripok Laimanai de lebi imung ohum laikai na social boycott okre Imphal East District ki Andhra Police Station ki manungsana leiba Yaripok Laimanai Yaripok thongmaya digi oinam ongbi ek Manilaima oinam Singsomba Elias Goroba amadi oinam Satyajit Elias Angogi imung ohum laikai miyamna social boycott tawre haina warep lawre hari social boycott tawbigi maram adudi joint Action Committee Against Oinam Ongbi Eke Manilaima Devi na sinduna si ayuk Yaripok Laimanai Community Hall local leader Kaisam Birsan Singhana preside tawduna pangthokiba club Maira Paibe madi laikai miyam gi oiba mifamamana lawkhibin hari JAC gi convener A Kirana khuyek piduna thadorokpa sirolaman hai September thara pangthokiba irapo de tharamga mari lenana Laimanai Youth Club LYC na sinduna lamtu singdokpagi thoram pangthoki maduda miyam satnariba lambida paisinduna thamba lebak lauthoklubada manilai mamadi maki atai imung manunga laikai club miyamga sinda paudanabagi thawdo ma thoki madugi matung tarakpada manilai mana LYC gi miyoi manga tarukta atamnana court case toksilakpadagi club ki miyoi singadu Sumon tharakpagi matangna khana nainaba ngasigi laikai miyamge mifam pangthoknaba matungda manilai mamadi case ashida witness oiriba Singsomba amasum Satyajit ki imung ahumbu Laimanai khunjasingna ngasi khudaktagi social boycott tawbigi warep lawkhibin hari seoraduna makhatana hai Manilai mamadi makhogi imung ahum asina laikai gi property oiriba community hall crematorium LYC playground sijinabe yadaba makhogi thawdo wathok kaya laikai miyamda sangdaba yaudaba madi khulgi thoram thawai kya rasu makhoi busaruk yahandaba haina warep lawkhisu haidi Makasa tarak poina to papamna tenthagi yum mai tumna sakraba moirang them sanagi imungda LMG na lupali singkun tengbangkre ngarang November ani gi nungthil pung ahumrom taba matamna Thobal district ki manungsana tentha haibung electric circuit gi horakpa main oiramba yaba thaudok hauji mi leinari bi yum ama tangoi tana sakraba moirang them sana sai ni phu ma ki loinabi moirang them ongbi nganbi gi imungda ngasi light minded group LMG Manipur gi thaumisingna khudaki oina lupali singkun gi loinana Kambalamadi saying beg ama mating pangduna imung asigi awabra seruk yakre haina LMG gi secretary Ojit Sarkhavamna press thadorokpa serol aman hairi seolasina hai LMG gi humdragni thoirak suba tengbang thoramadu group asigi advisor board member Narengbam Robindro na lusingki ngasigi tengbang khongsat adu group asigi secretary Ojit Sarkhavam Publicity Secretary Rakesh Naurem, Executive Member Rosan Moirang Them, Maibam Itin Mitei, Surendra Ningombam, Sri Mayum Jivan Sharma, Sobita Maibam, Konjangbam Bikramjit, Naurem Romila, Kunjakeshwar Maksatabam, Suni Ningombam Singh Maruay, Member Kya Suryaki, Tengbang Kongsat Adu Sarugyakiba Group Asigi Publicity Secretary Rakesh Naurem na Pungdukibada, Ekoi Miwe Visikudong Tiba Madi Awaba Kayana, Loinaraga Salibang Miweba amagi imung manungda ka hena awaba taraglaba amadi kudongthiba thawdo uraga miyamna khangsin usinadana tumina leibigi muta angam mateng pangsinnaraga awaba saruk yaminabigi thamoi sawbagi satnabi asi leiragadi khunai chi sakhatpa khunai ama soidanoirakani lupa lising lakh crore kaya pairiba miyoi singi marakta humanity service ki wakalon chenba miyoi kya leptana thokpiraktuna awana kudongthiba taraba singidamak lepmina saiki LMG na tengbang sing kusinakhiba aduda yumai sakhibadagi kahen awaba nanglaba moirang them sana amadi maki loinabi nganbina LMG amadi atai tengbang lakpasingbu thagatpa phongdoki hairi atopa paw manamo more lambi da pot puthok pusin tawbada AR na athingba kya piriba CPN na ba phongdoknakre
ngasi Moreda leba Hill Tribal Council HTC gi conference hold economic developments free movements of peoples and commodities track ki matang na nom gi oiba khana naina gi thoram ama pangthokre program aduda Moregi businessmen amasum community kya gi leaders sing More lambi de leiba Assam Rifles ki personal sing pot puthok pusin tawda athingba kya pi riba gi matang da pn da kya phongdona khre hauji Assam Rifles ni Imphalom de gi sanglakpa sana thangna ba polam haibadi ata moida sini mate atai polam kya More tana puslakpada More gi mi sing lising kunmuk leiriba sida pusilak di ba polam sing si yamna yami haina ar kangbuna phongdorakpaga loinana pusilakpada athingba piri masidana tana GST kaklaga puraklaba post ngasi yamali pubi yaroi haiduna athingba kya piri basi tauhon bidana ngasi gi khana nainaba mi pamadura phongdorakli loinana asumna toina ar na satharakpa tarabadi mamaida More si mutkibi yana leiri haina sumakata na phongdokhi loinana More lami de leiri ba Assam Rifles ki personal sina luhongba gi furniture puwa phawa athingba piba si yamna nungaiti haina su phongdokhi haidi khana nainaba du hauzik More lami de Sem blanket amadi atai polam kya puthokpado khodeng thabida leiriba AR gi kangbuna pot masing adurigi hena pubu yaroi habi athingba piriba sina More da leiba lalon itiki thabak tawduna hingjariba migration manipulenga khangnaba bandawgun hena toramani adubu tribal affairs and horticulture and soil conservation gi minister letpa hokipna miam da bandawduna ba appeal tawdagi handokibani hari hiramasi gi matang Technopol district ki DC Ranjan Yumnam Technopol gi SPB Golia Mang Yumnang Premjit Additional SP More Mangasubu AR gi Major Aman Laishangthem DFO Technopol District Bihi Shekhar President Tamil Sangam Amadi Border Trade Chamber of Commerce More T Baite ICP Manager M Thoiba President Maiti Council More T Buda Maiti President Akodong Victor Limthang President HTC amadi atai tuan CSO amadi public leaders sing housing More lambida thengnari ba awaba kya si konana bagi matang nga si pangtoki ba khana naina bagi thorama duda yamna kupna khana naina ki loina program si pangtoki bagi phal oina More lambi bantawgi khongjang ado handokhi bani so hairi atopa pawmana Longmai village ki lambi thong quality leina semdrabadi thingjin bagi khongjang sangsingani adai gangmai None district ki manung sana leiba Longmai village ki akoi bida sengwa sagali lambi thongi phibam yengsin bagi khongsat na mangasi Longmai area village council ki chairman adai gangmai na lusing duna sakre loinana Longmai area village ki akoi bida lambi thong sem sabagi thabak paikhat pada quality control tawna semdrabadi thingjin bagi khongjang sangsingani haidi yengsin khongsat aduda Longmai area village council ki chairman adai gangmai hai sokhat pagi lambi da sangsilakli ba lamdamasigi paikhalakliba quality yaudraba thabak sing asi ubada nuaitaba phawi lamdam asigi lambi thong amadi atai development project kya pairiba thikadar singna thabak toba matamna quality yauna thabak tobiyu None district headquarter manungda paikhalakliba project mayam asi quality leina thabak subiyu natrabadi khunja singna akanba khongjang sangsinduna thabak subu thingjingani haina sumangna phongdokhi ari kangla pauduna asumna phongli mayamna tentakna thamjage police patrolling kankhale malpubu gari sing satpiyu All Manipur Tribal Development Grievances Forum Headquarter Imphal ngasi ahingdagi National Highway ani Imphal Dimapur Imphal Jiribam lambi economic blockade MGNREGS ki fund thadoktabagi kauriba blockade sida Manipur lenga ki transport department na malpubu gari singda khudong thiba thoktana highway ani asida police patrolling hena kan khale haina transport department phongdorakli Siorla sin maka taraduna lengangna ban blockade asigi mayok telai blockade tawriba phuramga RDM adi PR department na MGNREGS ki fund thadopa lekre blockade asi handok piu hansu appeal tawri economic blockade highway sing tawrak matamda lamdamasi ki sokha thorang apan mayam ma piri hanisu phongdorakli Amaramdana folks nima sing the pension pigin have wapam atubuda singdokadabani kanglada sangsin kiba khongjang sial gidama khalaga sangsin kiba nate ima sing haukiba tang kunga tarukta Fox Hive Organization amana apasphagi mayukta kangla geta phi thongdana khongjang sangsin kiba du yawba hauzik hinghori bi ima mapan tha khuding gi pension lupa lising ani ani piragani haikibadu aikhoige karigumba knowledge amata leitiya amadi ima singda tanarambasu leite hena khongjang adu saruk yakhiba ima singna press kapta pawmising unabada phongdokre khongjang asida saruk yakhiba hauzik nupi samaj ki president oiriba TH Ramni na pawmising phongdokladun hai Aikhoina matamadura sanction kiba khongjang adu sel phangani haina sanction kiba khongjang nati lebak sigi damakta nemadi nupi sing izat kanana bani
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯏꯃꯥꯁꯤꯡꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯈꯜꯂꯤ ꯃꯁꯤꯗ ꯏꯃꯥꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯅ ꯍꯪꯕꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯅꯣꯔꯃꯥꯗ ꯇꯧꯈꯤꯕꯗꯨ ꯚꯥꯞ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯅꯣꯔꯃꯥ CERꯅ ꯁꯛꯇꯥꯛꯆꯦ ꯄꯤꯔꯝꯂꯒ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯔꯕꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇꯅ ꯄꯨꯈ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯀꯌꯥꯔꯛ ꯍꯟꯅ ꯏꯖꯠ ꯂꯧꯔꯕ ꯃꯇꯨꯡ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯂꯨꯄꯥ 2,200 ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯜꯅ ꯂꯩꯕ ꯌꯥꯕꯗꯧꯅ ꯇꯧꯕꯁꯤ ꯏꯃꯥꯁꯤꯡꯅ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯕꯗꯤ ꯍꯌꯦꯡ ꯏꯃꯥꯁꯤꯡꯅ ꯁꯤꯔꯕ ꯃꯇꯝꯗ ꯆꯍꯤꯒꯤ ꯗꯤꯟ ꯂꯥꯛꯄꯗ ꯂꯩꯃꯅ ꯑꯃ ꯀꯠꯇꯨꯅ ꯑꯩꯈꯣꯏꯅ ꯄꯦꯟꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯎꯆꯦꯁꯤꯡꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯐꯣꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯁꯤꯡꯅ ꯄꯦꯜꯂꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯁꯧꯒꯠꯄꯁꯨ ꯌꯥꯎꯔꯤ ꯁꯧꯒꯠꯇꯕꯁꯨ ꯌꯥꯎꯔꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯒ꯭ꯔꯤꯚꯟꯁꯦꯁ ꯐꯣꯔꯝꯅ ꯔꯨꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯗꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ MG ꯅꯔꯦꯒꯥꯒꯤ ꯐꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯥꯗꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯧꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯧꯒꯠꯄꯁꯨ ꯌꯥꯎꯔꯤ ꯁꯧꯒꯠꯇꯕꯁꯨ ꯌꯥꯎꯔꯤ ꯅꯣꯅꯦ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯈꯧꯄꯨꯝ ꯑꯦꯔꯤꯌꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯅꯨꯡꯕꯥ ꯑꯦꯔꯤꯌꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯏꯐꯨꯟꯗꯥꯏ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯈꯧꯄꯨꯝ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯅꯨꯡꯕꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯂꯣꯡꯃꯥꯏ ꯚꯤꯂꯦꯖꯀꯤ ꯆꯤꯞꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ AMTDCFꯅ ꯀꯧꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯈꯤ ꯐꯣꯔꯝ ꯑꯁꯤꯅ ꯃꯃꯥꯡꯗ ꯇꯥꯟꯅꯔꯝꯕꯁꯨ ꯂꯩꯇꯦ ꯃꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄꯗ ꯐꯣꯔꯝ ꯑꯁꯤꯅ ꯑꯐ-ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯡꯅꯧꯄꯥꯜꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯝꯈꯣꯒꯤꯟ ꯍꯥꯎꯀꯤꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅꯗꯤ ꯀꯧꯔꯤꯕ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ MGNREGAꯁꯀꯤ ꯐꯟ ꯂꯩꯉꯥꯛꯅ ꯊꯥꯗꯣꯛꯇꯕꯒꯤꯅꯤ ꯃꯁꯤꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯕ꯭ꯂꯣꯀꯦꯠ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯥꯟꯅꯕ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯃꯥꯏꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯩꯕꯣꯡꯃꯈꯣꯡ LP ꯁ꯭ꯀꯨꯜꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯩꯔꯣꯏ ꯂꯩꯇꯕ ꯃꯍꯩꯁꯪ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯥꯏꯕꯝ ꯁ꯭ꯌꯥꯝ ꯃꯍꯩꯔꯣꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯨꯅ ꯀ꯭ꯂꯥꯁ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯤꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯕꯒꯥꯏ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯏꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯩꯕꯣꯡꯃꯈꯣꯡ LP ꯁ꯭ꯀꯨꯜꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯩꯔꯣꯏ ꯂꯩꯇꯕ ꯃꯍꯩꯁꯪ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯦꯗꯃꯥꯁꯇꯔ ꯏꯟꯆꯥꯔꯖ ꯃꯥꯏꯕꯝ ꯁꯥꯃꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯁꯥꯃꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯥꯏꯕꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯩꯕꯣꯡꯃꯈꯣꯡ LP ꯁ꯭ꯀꯨꯜ ꯑꯁꯤ ꯑꯦꯗꯦꯗ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 2 ꯐꯥꯎꯕꯗ ꯃꯍꯩꯔꯣꯏ 94 ꯑꯃꯗꯤ ꯑꯣꯖꯥ 3 ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥ ꯑꯣꯛꯇꯣꯕꯔ 25ꯗ ꯏꯟꯗꯤꯖꯤꯅꯁ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯁ꯭ꯀꯨꯜ ꯈꯔ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯂꯩꯇꯕꯒꯤ ꯌꯦꯟ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯃꯤ ꯂꯩꯁꯤꯜꯂꯝꯕꯒꯤ ꯂꯤꯁꯇ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯎꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯕ ꯁꯦꯝ ꯁꯥꯔꯦꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯦꯀꯣꯂꯥ ꯒꯨꯂꯥꯞ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯔꯤꯇꯥꯌꯔ ꯇꯧꯒꯗꯕ ꯊꯥ 3 ꯔꯣꯝꯇꯃꯛ ꯉꯥꯏꯔꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯅꯧꯅ ꯂꯩꯉꯥꯛꯅ ꯊꯥꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯃꯦꯀꯣꯂꯥ ꯒꯨꯂꯥꯞ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯀꯨꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 38ꯗ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕ ꯀꯦ ꯇꯤꯀꯦꯟꯕꯨ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ OSD ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯄꯤꯔꯒ ꯕꯨꯡꯖꯥꯒꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ L ꯐꯨꯜꯆꯥꯟ ꯀꯧꯕ ꯑꯣꯖꯥ ꯑꯃꯅ ꯃꯦꯀꯣꯂꯥ ꯒꯨꯂꯥꯞ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯅꯧꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯆꯪꯍꯟꯈꯤꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯔꯥꯡ ꯆꯥꯎꯊꯣꯔꯛꯇꯨꯅ ꯑꯣꯖꯥ ꯑꯃꯠꯇ ꯁ꯭ꯀꯨꯜꯗ ꯆꯪꯍꯟꯗꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯔꯨꯝ ꯌꯥꯎꯅ ꯁ꯭ꯀꯨꯜꯒꯤ ꯔꯨꯝꯁꯤꯡ ꯁꯣ ꯂꯣꯟꯗꯨꯅ ꯁꯠꯗꯥꯎꯟ ꯇꯧꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏ ꯂꯩꯁ꯭ꯔꯝ ꯔꯣꯖꯤꯅ ꯍꯥꯏ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯇꯤꯀꯦꯟ ꯂꯥꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛꯂꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯈꯠꯅꯕ ꯃꯔꯅꯥꯏ ꯁꯦꯟ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯑꯣꯖꯥ ꯑꯁꯤꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯔꯤꯇꯥꯌꯔ ꯇꯧꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯊꯥꯔꯛꯄ
maram chadana principal transfer tawasi education department amadi education minister na mahiroi singi karimata khandabani mahiroi mangnaba sinbani haina lawi thawong asi akan mamona kanem tawi athubuda transfer do handokadabani natrabadi shutdown dagi hena kanba khongjang sangsilakani mahiroi sing lairik tamjage masida laingana yaikhai thingai ba thoknaba sinbigano ngasidagi transfer order handoktriba phawba shutdown gi khongjang matam kaktana sangsingani exam su kuiraktre aduna legana mairoi sing yengduna athubura thabak lokhat piyo haiki khongjang adura mairoi sing irang pamde lairik tamhanbiyu anoba principal thabirakanu anoba principal pamde have kolaw sing laukhisu hairi makasa tarak poina ngasi state si goiriba covid-19 update myamna thamjage ngasi goiriba positivity rate si 0.8% ni ngasi nauna miyoi ama nauna covid-19 na positive oikre miyoi amata laikidabagi report lakthi aduga miyoi puna samaga kungani thoina ngasi nauna covid test tokhi miyoi nauna covid-19 na positive oiriba miyoi amasisu kaksing district gi nen sungasi gi status update on covid-19 su makhatana report torakli